ꯌꯧꯔꯛꯄꯒ ꯃꯄꯥꯝꯒꯤ ꯃꯤꯅ ꯄꯥꯜꯂꯦ ꯌꯦꯡꯉꯣ ꯐꯣꯇꯣꯗꯗꯤ ꯌꯥꯝ ꯃꯨꯏꯌꯦ ꯐꯣꯇꯣ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤꯅꯦ Hi guys ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯌꯨꯝ ꯊꯣꯛꯄꯩ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯌꯨꯝꯗꯩ ꯅꯝꯃꯛꯀꯦ ꯇꯧꯕꯗꯣ ꯆꯠꯂꯝꯗꯥꯏ ꯉꯥꯛꯇꯪꯗꯨꯗ ꯃꯩ ꯃꯨꯠꯊꯣꯛꯈꯤꯗꯅ ꯅꯝꯃꯛꯇ꯭ꯔꯦꯕ ꯑꯗꯨꯅ ꯁꯤꯗ ꯑꯗꯨꯝ ꯅꯝꯃꯦ ꯑꯗꯨ ꯑꯩꯈꯣꯏ ꯃꯥ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯥꯏꯗ꯭ꯔꯕꯥꯠ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯗꯣ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯑꯣꯜꯂꯛꯀꯦ ꯏꯆꯥ ꯇꯣꯝꯕꯒꯤ ꯑꯍꯥꯟꯕ ꯐ꯭ꯂꯥꯏꯠ ꯇꯣꯡꯗꯣꯏꯅꯤꯅꯀꯣ ꯃꯥꯗꯤ ꯇꯨꯝ ꯂꯩꯈ꯭ꯔꯦ ꯇꯨ ꯂꯩꯖꯨ ꯁꯦ ꯃꯥꯗꯤ ꯇꯨꯝ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯉꯥꯏꯔꯤ ꯁꯤ ꯃꯩ ꯃꯉꯥꯜꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯈꯨꯠꯀꯁꯦ ꯉꯧꯔꯣꯛ ꯉꯧꯋꯦ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯉꯥꯏꯔꯤ ꯑꯩ ꯕꯦꯒꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯑꯩ ꯕꯦꯒꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯖꯣꯞ ꯑꯃ ꯊꯥꯕꯤꯔꯛꯏ ꯃꯅꯨꯡꯗ ꯀꯩꯀꯩ ꯌꯥꯎꯏꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯍꯧꯋꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯍꯥꯞꯄꯛꯀꯦ ꯖꯣꯛꯀꯤ ꯕꯦഗ് ꯈꯨꯗꯤꯡꯃꯛꯁꯦꯀꯣ ꯂꯣꯏꯅꯃꯛ ꯇ꯭ꯔꯥꯚꯦꯜ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯍꯧꯖꯤꯛꯁꯦ ꯇ꯭ꯔꯥꯚꯦꯜ ꯇꯧꯕꯗ ꯑꯃꯨꯛ ꯄꯨꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯃꯤ ꯃꯌꯥꯝꯁꯨ ꯀꯩ ꯍꯥꯏꯅꯤ ꯂꯣꯀꯦꯜ ꯇ꯭ꯔꯦꯟꯗ ꯆꯠꯄ ꯑꯗꯩ ꯁꯦꯂꯤꯕ꯭रिꯇꯤꯁꯤꯡꯐꯧ ꯂꯣꯏꯅꯃꯛ ꯖꯣꯛꯀꯤ ꯕꯦꯒꯁꯦ ꯂꯣꯏ ꯄꯨꯕ ꯎꯏꯌꯦꯕꯀꯣ ꯑꯩꯁꯨ ꯑꯍꯟꯕꯅꯦ ꯁꯤꯅ ꯑꯗꯨꯅ ꯉꯁꯤ ꯄꯨꯊꯔꯅꯤ ꯇ꯭ꯔꯥꯚꯦꯜ ꯇꯧꯕꯗ ꯃꯥꯒꯤ ꯃꯔꯤꯒꯁꯦ ꯖꯦꯠꯀꯤ ꯃꯑꯣꯡꯗꯒ ꯄꯥꯜꯂꯒ ꯌꯥꯝ ꯊꯤ ꯐꯖꯕ ꯍꯥꯏꯅ ꯃꯁꯥꯁꯦ ꯈꯨꯟꯅꯥꯟ ꯑꯃ ꯑꯗꯨꯒ ꯃꯥꯒꯤ ꯁ꯭ꯄꯦꯁꯁꯦ ꯁꯨꯃꯥꯏꯅ ꯑꯆꯧꯕ ꯑꯅꯤ ꯌꯥꯎꯔꯛꯑꯦ ꯁꯤꯒꯤ ꯕꯦꯒꯁꯤꯗꯀꯣ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯁꯤꯒꯤ ꯕꯦꯒꯁꯦ ꯑꯗꯨꯒ ꯃꯅꯨꯡꯗꯁꯨ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯆꯦ ꯆꯥꯡ ꯑꯔꯨꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯍꯥꯞꯐꯝ ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯃꯆꯥꯁꯤꯗ ꯍꯥꯞꯄꯤꯀꯣ ꯑꯗꯣ ꯌꯥꯝ ꯆꯥꯎꯅ ꯌꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁ꯭ꯄꯦꯁꯇꯣ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯇ꯭ꯔꯥꯚꯦꯜ ꯇꯧꯕꯗ ꯀꯩꯀꯩ ꯄꯨꯗꯣꯏꯅꯣꯗꯣ ꯍꯥꯏꯔꯛꯀꯦ ꯑꯍꯥꯟꯕꯗ ꯁꯥꯏꯌꯣꯜꯒꯤꯒ ꯍꯦꯚꯟꯒꯤꯒ ꯕꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯉꯥꯡ ꯆꯦꯟꯕꯅꯤꯅ ꯗꯥꯏꯄꯔ ꯑꯗꯒꯤ ꯋꯥꯏꯞꯁ ꯅꯨꯡ ꯂꯣꯏꯅꯃꯛ ꯄꯨꯔꯒ ꯆꯠꯇꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯕꯦꯒꯁꯦ ꯑꯇꯩ ꯑꯗꯨꯝ ꯃꯔꯨ ꯑꯣꯏꯕꯈꯩꯗꯣ ꯁꯤꯗ ꯑꯗꯨꯝ ꯍꯥꯞꯄꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯄꯔꯁ ꯅꯨꯡ ꯀꯥꯔꯠ ꯅꯨꯡ ꯀꯩꯀꯩ ꯑꯗꯒꯤ ꯐꯣꯟ ꯀꯩꯀꯩ ꯑꯗꯣ ꯐꯣꯟꯁꯦ ꯇꯥꯍꯧꯕꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯁꯨ ꯌꯥꯎꯔꯛꯇꯣꯏꯅꯦ ꯍꯣꯔꯦꯟ ꯃꯌꯥꯝ ꯑꯗꯩ ꯀꯦꯟꯗꯜ ꯍꯥꯞꯄꯦ ꯑꯗꯩ ꯆꯥꯔꯖꯔ ꯀꯩꯀꯩ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯃꯔꯨ ꯑꯣꯏꯕ ꯑꯩꯒꯤ ꯅꯨꯡꯇꯤꯒꯤ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯀꯩꯀꯥꯗꯣ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯦꯡꯀꯤ ꯀꯩꯀꯩ ꯋꯥꯠꯂꯤ ꯑꯉꯥꯡ ꯑꯅꯤ ꯁꯨꯕꯅꯤꯅ ꯍꯦꯡꯀꯤꯒꯁꯦ ꯑꯅꯤ ꯍꯥꯞꯆꯜꯂꯦ ꯁꯤꯗ ꯂꯩꯔꯦ ꯄꯨꯔꯥ ꯐꯤꯠ ꯑꯣꯏꯔꯦ ꯑꯗꯨꯒ ꯖꯣꯛꯀꯤ ꯕ꯭ꯔꯥꯟꯁꯦ ꯄ꯭ꯔꯥꯎꯗꯂꯤ ꯏꯟꯗꯤꯌꯟ ꯕ꯭ꯔꯥꯟꯅꯦ ꯑꯗꯨꯒ ꯄꯦꯇꯥ ꯑꯦꯄ꯭ꯔꯨꯞꯁꯨ ꯑꯣꯏꯔꯦ ꯀ꯭ꯔꯨꯑꯦꯜꯇꯤ ꯐ꯭ꯔꯤ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯁꯥ ꯉꯥꯗꯒꯤ ꯁꯨꯡꯕ ꯑꯝꯇ ꯅꯠꯇꯦ ꯃꯥꯒꯤ ꯂꯦꯗꯔꯁꯦ ꯑꯗꯨꯒ ꯍꯦꯟ ꯀ꯭ꯔꯥꯐꯇꯦꯁꯨꯅꯦ ꯃꯌꯥꯝꯁꯨ ꯄꯥꯝ ꯇꯥꯔꯒꯗꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯑꯩꯒꯤ ꯀꯣꯄꯟ ꯀꯣꯗꯁꯦ ꯁꯤꯖꯤꯟꯅꯕꯤꯌꯣ 10% ꯑꯣꯐ ꯐꯪꯅꯕꯒꯤꯗꯃꯛꯇ ꯐꯨꯟ ꯐꯨꯟꯈ꯭ꯔꯦ ꯉꯛꯀꯁꯦ ꯁꯤ ꯃꯇꯥꯡꯁꯦ ꯅꯝꯗ꯭ꯔꯁꯨ ꯌꯥꯕꯅꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯃꯦꯒꯤꯁꯦ ꯑꯃꯗꯤ ꯂꯨꯄꯥ ꯆꯥꯝꯃꯔꯤ ꯄꯤꯕꯗꯨꯗꯅꯦ ꯄꯥꯝꯃꯟꯗꯅ ꯚꯤꯗꯤꯑꯣꯗ ꯍꯥꯞꯀꯦꯅ ꯑꯩꯅ ꯊꯑꯣꯏꯅ ꯅꯝꯍꯧꯔꯤꯅꯦ ꯃꯌꯥꯝ ꯑꯗꯣ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯅꯝꯃꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯃꯇꯦꯛ ꯑꯉꯥꯡ ꯃꯆꯥ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯃ ꯐꯔꯦ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯒ꯭ꯌꯥꯟ ꯁꯨꯛꯇꯥ ꯇꯥꯗ꯭ꯔꯤꯕ ꯑꯗꯨꯃ ꯐꯔꯦꯀꯣ ꯑꯗꯨꯒ ꯃꯔꯛ ꯃꯌꯥꯁꯦ ꯑꯁ ꯄꯨꯕꯗ ꯈꯨꯋꯥ ꯑꯃ ꯍꯥꯏꯗꯤ ꯑꯃꯨꯛ ꯀꯞꯁꯜꯂꯛꯏ ꯊꯦꯝꯐꯝ ꯈꯪꯗꯕꯤ ꯈꯣꯠꯇꯕꯤꯗ ꯑꯗꯨꯝꯕꯗꯣ ꯌꯥꯝ ꯇꯧꯋꯦ ꯑꯩꯈꯣꯏ ꯃꯥꯅ ꯄꯝꯃꯤꯅꯦꯕꯀꯣ ꯏꯕꯥꯅꯤ ꯁꯤꯟꯅꯔꯒ ꯄꯝꯃꯦ ꯑꯩꯈꯣꯏ ꯃꯥꯅ ꯄꯝꯃꯤꯀꯥꯟꯗ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯍꯧꯕꯅꯦꯕ ꯁꯨꯃꯥꯏꯅ ꯋꯥꯇꯔꯗ ꯇꯥꯏꯌꯦ ꯁꯥꯏꯌꯣ ꯇꯞꯅ ꯉꯥꯡꯉꯣ 오케이. 치다야. 오케이. 치다야. 치다 와다다야. 치다야 불자야. ꯑꯉꯥꯡ ꯄꯨꯔꯒ ꯆꯠꯄ ꯌꯥꯗꯦ ꯑꯩ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯍꯜꯂꯔꯣꯏ ꯑꯗꯣ ꯃꯌꯥꯝ ꯐ꯭ꯂꯥꯏꯠꯁꯦꯀꯣ ꯍꯥꯏꯗ꯭ꯔꯕꯥꯠ ꯇꯨ ꯏꯝꯐꯥꯜ ꯗꯥꯏꯔꯦꯛ ꯀꯛꯄꯅꯦꯀꯣ ꯑꯗꯨꯗꯨꯒ ꯃꯣꯏꯅ ꯁ꯭ꯀꯦꯗꯨꯜꯁꯦ ꯂꯣꯏꯅꯃꯛ ꯁꯦꯝꯗꯣꯔꯛꯑꯦꯕ ꯍꯥꯏꯗꯤ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯐ꯭ꯂꯥꯏꯠ ꯆꯦꯟꯖ ꯇꯧꯕꯒꯤꯀꯣ ꯑꯗꯨꯒ ꯂꯦꯟꯗꯤꯡ ꯇꯧꯔꯝꯗꯥꯏꯗ ꯑꯉꯥꯡꯁꯤꯁꯨ ꯌꯥꯝ ꯀꯞꯁꯜꯂꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ ꯐꯣꯟꯁꯦ ꯄꯥꯏꯔꯝꯕꯗꯒꯤꯀꯣ ꯑꯗꯩꯗꯤ ꯐ꯭ꯂꯥꯏꯠ ꯆꯦꯟꯖ ꯇꯧꯕꯁꯤꯗ ꯐ꯭ꯂꯥꯏꯠꯇ ꯐꯣꯟꯁꯦ ꯇꯥꯍꯧꯔꯕ ꯗꯤꯕ꯭ꯔꯨꯒꯔꯗ ꯆꯠꯈ꯭ꯔꯗꯕ ꯁꯤꯒꯤ ꯐ꯭ꯂꯥꯏꯠꯁꯦ ꯑꯩꯈꯣꯏꯅ ꯀꯨꯝꯍꯧꯔꯒ ꯐꯣꯟ ꯇꯥꯍꯧꯕꯗꯩꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯅꯝꯗ꯭ꯔꯦ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔ ꯌꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯅꯝꯃꯛꯑꯦ ꯄꯨꯔꯥ ꯋꯥꯈꯟꯁꯦ ꯉꯥꯛꯇꯪꯗꯤ ꯑꯉꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯩ ꯈꯪꯕ꯭ꯔꯥ ꯑꯁ ꯈꯪꯗꯦꯗ ꯀꯣꯛꯀꯁꯦ ꯄꯨꯛꯆꯥꯏ ꯆꯥꯏꯖꯥꯅꯤ ꯏꯁꯥꯁꯦ ꯋꯪ ꯋꯪ ꯇꯧꯔꯒ ꯏꯄꯥꯝ ꯂꯝꯗꯝ ꯌꯧꯔꯦꯅꯦ ꯏꯄꯥꯝ ꯂꯝꯗꯝ ꯑꯩ ꯏꯄꯥꯝ ꯂꯝꯗꯝ ꯉꯥ ꯐꯥꯕ꯭ꯔꯣꯅꯦ ꯍꯦ ꯌꯧꯔꯦ ꯂꯥꯏꯁꯪ ꯂꯩꯔꯦ ꯑꯁ ꯃꯤꯆꯨꯔꯤꯒ ꯄꯥꯂꯝ 오케이 괜히 또 나 보라 나나 아 그나노 마 풀자루예 풀자루예 미정게
Mày à? Asua, pretty cha rồi kìa. Anh ấy chẳng ăn nó giàu, nó kèm giàu đến hai làm gì vậy ngon ngon kìa. Tôm tôm chưa ạ? Giàu vậy? Để mà xem một đợt rồi. Hai tôm. Ai, cái nhất chảy vào đang ăn cho bị. Cái chuyện không được gì, không có điểm gì. Pretty mà sửa được không? Ai pretty lọ, ai nói không được lọ. Con anh em à? Anh ai mà thân rồi? À, trai hả? Nè Angang này bảo nuôi cho mua Angang là nuôi cho bên này bảo. Ôi máy lên rồi, phát chân bật chân được. Ai có phải làm không? Chân lấy chân. Anh là đưa bên này phải về sai thế. Gì không? Chập trai hả? Ay, nó làm người khác lên rồi bảo. Mà thì đi về đi, chụp lên mà. Thằng Điền nuôi đây là mẹ ơi. Tuh, yang cháu lên mẹ hoàng, bất chấp mà nó lên mà phải mà cả. Chị chơi chả nào, chơi ta là. 10 years. Giúp chị bữa đi ăn thì ra bên này. Bây giờ là mấy cái xác phải để lạc vậy. Xong gầm cho sang ngâm rồi. Ai nghĩ bạc. Ai bây giờ ra. Nó khơi bà đi lấy khi đra brai. Dapat saya ba. Tunggu ada video ada video macam mana. Foto tadi yang mui. Ada đấy đang ngồi hai tràng. Dụ lên mà sử dụng. Sao mà? Sao mà? Nuôi gì? Sao mà? Giải cái thứ đi, hai thở. Foto tadi yang mui. Masa tadi yang ngồi gì? Xoài nó cơ, vậy nó mà video thằng cái lười thì sẽ min hack cái gì? Giờ có một bao người min bao đấy con nhà. Anh ngang mình mình lấy lạc con nhỉ con? Anh ngang thì đập bộ con nó tập bên này, ôn cái anh ngang cái gì? Ba đi cầm biếu à? Mana deh macu mana ba? Aduh ma'am, ako'y madi yumda dum chat khreba ngasidagi aduga ai ichin inhaw mayam adagi ako'y chigi macha ako'y loina li'e ako'y da nongala nganu chajena ngasidagi yen kitang khak ngawraga chare kangsoy amaga mayam sumna chabay ni ko sir. Sorry, hojik chak to ngasidagi ako'y da dum leire. Aina laiminazena. तो सी सुम जाबगिनी को यम जमी लेने तमने सुम जाने है यम फजब सार कांदा सेस फजब हागरे यम सावगे छोरो ना पे तो मिना वाइरम तैदना खोतना तौग्रे मोयनी कोन फेमिनोरा मा लाए एने येन हाउने थोगे माने येन हाउने थोग्रे आइना तुमि लेदा मिकप का छु थोग्रे थोलकपुगा चारे ना पे तो मि थबल लोय चंगे थबक फागे बाई नान पिदिसे Say đang ngồi đây heaven chứ. Thôi bây giờ có phong bên kia thì sẽ cho con tu. Aduga mayam sina nongale nongalaga nganu chahi khana suba ma layena layure ko aduga si se akhoi mayam chaminare ado nganu je chawri ne ko aduga kaini akhoi ji yam anna kona da bani da ka ga da hai da akhoi yam chawa chan ba do doi be wifi thai da ne video thak pa wifi na trai no aju sina ngai tu mayam sina akhoi maning ne ko as khumo che mot pudi khara mot pa ne ado injang thong bon kan thok ti ko khoi chen thong ga re nganu ne thong doi je
ꯏꯅꯥꯎꯅꯨꯄꯤ ꯑꯅꯤꯅ ꯏꯆꯥ ꯑꯅꯤ ꯂꯧꯈꯔꯦ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯆꯥꯗꯤ ꯆꯥꯎꯔꯕꯅꯤꯅ ꯁꯤ ꯂꯩꯔꯦ 이까이리지. 닉통언니. 또 막간 게 까이로 야래. 아, 저희 게 안어 수르버 nganu네 하도 또. 합살나게도. 아, 짠도 먹어. 그건 정말 ям 하오버니네. 만 통은 하오네. 인 통한 라버네. 망을 짠. 하. 상도 찍는데 아니 지금. 이제 셈에 아까 사마로 얌 하와이 올라게. 그래서 이싱 지엘레. 또 사마로 이제 또 스마이나 하와이 보고 짜오짜오나 상상나. 드드나 그노 또 상아 통매디 얌 하오래. 또 누가 mayam nongga chubuga video number amta khangde mathang video dong thengnar se ngasi gi di swai da loisalage ba